Maheiroi singna mai paklaklaba matamda taramna oktuna puning thogaliba sigum makoigi mahai mashin tambagi lamda so mateng pangbinaba pangbiba changi haina Manipur Legislative Assembly gi Speaker Thokchom Satyabratana phongdurakli. Oriental Leveler Association OLA na kwanba mafam singdagi class 10 amadi 12 ki examination da percentage wangna pass tawrakraba Maheiroi sing taramna okpagi thoramda wafam asi mahakna phongdokibani. Association asina sinduna kongbada leiba saudong pung lampakta pangthukiba thoramaduda mahakna makatana hai mafam asida haurakliba nahasingna mahai mashingi lamda mikok thonglakpa matamda asumna pungning thogatuna matung tarakpa singdasu hena mai pakpa ama oiraknaba honabiriba si yamna maru oi. Maheiroi amana mikok thonglakpa matamda taramna oktuna pungning thogaliba sigi mathakta Maheiroi singasi lamda masigi mingchat purakpa ngamnaba makoigi mahai mashin tambagi lamdasu mateng pangbiba mathoktai haiki. Thoramaduda Bosem Kosem amadi CBS in Lauba class 10 amasung 12 ki examination da percentage wangna mai paklakraba Maheiroi kunmangada achamba kudol tamduna puning thogatkhi. Thoramaduda OLA gi President TS Okendro Kongba Ward number 20 amasung 18 gi corporator L Tombi amadi L Inunganbi yauna maru oiba miyoi kyasu saryakhi. Masi opo yana na ba sema na pamatamda sang magkakaroon ng voto daw na ikaw ay mana mai pa ang matunda di mai orme ni na mai pa ang opo do sa yaw so yan nuwa mai pa ang ba sema yung nandito so ay wakan dia pa mabawde ay hindi kasi bakong yung tamsi no suka no konselo to mo mo yuzala no sendia do kaya aduga nasi junte o mo jude di makala to mo suya mo dito ko kundal aduga singo to di pa ko ga e no matisa no ay no ba sige ko i club unit to sulo sen no to right to la